ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯕꯥ ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯦ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤ ꯂꯩ ꯑꯗꯨꯕꯨ ꯈꯦꯅꯩ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯦꯂꯩ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯩ ꯍꯣꯠꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯅꯥ ꯃꯥꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯁꯥꯗ ꯏꯪ ꯇꯞꯄ ꯍꯥꯏꯕꯒꯤ ꯒꯨꯜ ꯑꯁꯤꯃ ꯌꯥꯎꯗ꯭ꯔꯤ ꯃꯇꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯜꯂꯤ ꯊꯕꯛ ꯑꯃ ꯍꯥꯏꯔꯨꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯌꯥꯔꯛꯄꯁꯤꯃ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯊꯕꯥ ꯃꯆꯥ ꯑꯍꯜ ꯃꯦꯂꯩꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯦꯂꯩ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯏꯃꯥ ꯏꯆꯥꯕꯨ ꯇꯥꯔꯕ꯭ꯔꯣ ꯏꯃꯥ ꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯏꯃꯥꯅꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯊꯣꯛꯀꯦ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯠꯇꯒꯤ ꯄꯨꯈꯠꯂꯛꯄ ꯉꯥꯗꯣ ꯍꯦꯛꯇ ꯐꯪꯍꯧꯗꯦ ꯃꯌꯥꯝꯗꯨꯅꯅꯦ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯅꯈꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯉꯜꯂꯤꯅꯦ ꯏꯃꯥ ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯣ ꯋꯥꯔꯣꯏꯗ ꯀꯩꯊꯦꯜ ꯐꯥꯎ ꯈꯔ ꯑꯗꯨꯝ ꯋꯥꯒꯗꯕ ꯃꯉꯥꯏ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯐꯝꯂꯒ ꯄꯣꯠ ꯌꯣꯟꯈ꯭ꯔꯗꯧꯅꯤ ꯑꯗꯣ ꯏꯃꯥꯁꯨ ꯊꯦꯡꯂꯦ ꯅꯅꯦ ꯄꯤꯁꯛꯇꯣ ꯏꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯁꯨ ꯃꯦꯂꯩ ꯃꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯁꯤꯜꯂꯨꯕ ꯇꯧꯗ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯐꯅꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯔꯕꯗ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯤ ꯃꯅꯥꯎꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯖ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯕꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤ ꯁꯥꯀꯣꯟ ꯑꯗꯨꯗ ꯀꯥꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯑꯗꯨꯝꯅ ꯃꯥꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯗꯒꯤ ꯆꯦꯛꯃꯨꯛ ꯂꯥꯎꯗ ꯇꯨꯝꯂꯝꯕꯤ ꯂꯩꯁꯅꯥ ꯃꯈꯣꯜꯗꯨꯗ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯁꯥꯎꯔꯤ ꯍꯧꯒꯠꯇꯨꯅ ꯃꯁꯝ ꯑꯐꯥꯕꯗꯨ ꯃꯈꯨꯠꯇꯨꯅ ꯍꯣꯠꯂꯒ ꯊꯣꯛꯂꯛꯂꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯁꯨꯛ ꯉꯟꯅ ꯐꯤꯗꯨ ꯁꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯃꯅꯨꯡꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯇꯨꯝꯂꯒ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ ꯏꯆꯦꯕꯨ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯕ ꯏꯆꯦꯅ ꯐꯤꯗꯣ ꯁꯥꯔꯕꯗꯤ ꯑꯩꯅ ꯇꯨꯝꯂꯤꯕꯁꯦ ꯀꯥꯏꯔꯅꯤꯕ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯇꯨꯝꯁꯤꯠꯁꯨ ꯐꯥꯗ꯭ꯔꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦꯕ ꯃꯦꯂꯩ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯐꯤꯗꯨ ꯁꯥꯗꯨꯅ ꯂꯩ ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯄꯣꯛꯂꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯏꯆꯦ ꯀꯩꯅꯣ ꯇꯥꯁꯤꯟꯅꯗꯕꯤ ꯑꯗꯨꯝ ꯐꯤꯒ ꯁꯥꯔꯒ ꯂꯩꯗꯣ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯗꯤ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯃꯦꯂꯩ ꯍꯟꯗꯛꯇꯤ ꯁꯥꯔꯤꯕ ꯐꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯥꯎ ꯆꯪꯉꯨ ꯃꯅꯤꯡꯗ ꯏꯆꯦꯅ ꯏꯁꯤꯡꯒ ꯂꯣꯏꯅ ꯁꯣꯛꯆꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯅꯃꯥꯏ ꯅꯃꯤꯠ ꯑꯗꯣ ꯁꯦꯡꯅ ꯑꯝꯇ ꯇꯥꯊꯣꯛꯎꯁꯨ ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯋꯥꯗꯨ ꯊꯧꯑꯣꯏꯗ ꯇꯥꯔꯣꯏ ꯑꯝꯇ ꯃꯥꯏ ꯇꯥꯕꯒ ꯂꯩꯔꯤ ꯏꯆꯦ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯃꯗꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯨ ꯍꯥꯟꯅ ꯆꯥꯔꯒꯦ ꯋꯥꯗꯣ ꯃꯦꯂꯩ ꯃꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯤꯕꯤ ꯃꯃꯥ ꯊꯕꯥꯅ ꯇꯥꯍꯧꯔꯗꯨꯅ ꯁꯥꯎꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯩ ꯆꯃꯨꯅꯕꯤꯌꯥ ꯀꯔꯤꯅꯣ ꯅꯆꯤꯟ ꯅꯌꯥꯁꯨ ꯁꯦꯡꯗꯅ ꯅꯆꯦꯁꯤꯗ ꯏꯁ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯕꯗꯨ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯎ ꯀꯥꯏꯅ ꯅꯪ ꯅꯌꯥꯗꯨꯗ ꯅꯨꯛꯃꯥꯏ ꯐꯤꯗꯥꯁꯤꯗ ꯅꯝꯁꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯃꯁꯤ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯊꯕꯥ ꯁꯥꯎꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯃꯊꯧ ꯇꯧꯖꯔꯤꯕꯤ ꯃꯆꯦꯁꯤꯗ ꯅꯪꯅꯒ ꯊꯧꯗꯥꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ ꯄꯔꯕꯛ ꯊꯨꯅꯅꯦ ꯃꯅꯤꯡꯗ ꯆꯪꯗꯨꯅ ꯅꯃꯥꯏ ꯅꯃꯤꯠ ꯑꯗꯣ ꯁꯦꯡꯅ ꯇꯥꯊꯣꯛꯂꯨꯁꯣ ꯆꯠꯂꯨ ꯑꯗꯨꯒ ꯊꯣꯔꯛꯂꯒ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯆꯪꯉꯣ ꯊꯨꯅ ꯂꯩꯁꯅꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯤꯡꯈꯠꯇꯅ ꯂꯥꯎꯈꯠꯂꯛꯏ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯍꯦꯛꯇ ꯍꯜꯂꯛꯄꯒ ꯂꯋꯥꯏ ꯂꯦꯝꯄꯨꯁꯤꯗ ꯂꯥꯛꯊꯔꯛꯏꯁꯤꯕꯣ ꯅꯁꯥꯗꯣ ꯋꯥꯔꯗꯤ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯄꯣꯊꯥꯎꯑꯣ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯌꯣ ꯍꯥꯏꯗꯤ ꯃꯦꯂꯩ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯦ ꯑꯝꯇ ꯑꯣꯛꯑꯔꯥꯎꯁꯤ ꯑꯗꯨꯒꯅꯦ ꯃꯁꯤ ꯏꯃꯥ ꯊꯕꯛ ꯇꯧꯒꯦ ꯃꯦꯂꯩ ꯇꯞꯅ ꯐꯤꯁꯥꯀꯣꯟꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯃꯃꯥꯒꯤ ꯄꯣꯠꯆꯩ ꯑꯗꯨꯕꯨ ꯊꯥꯡꯊꯕꯤ ꯊꯕꯥ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯦꯂꯩꯅ ꯂꯧꯈꯤꯕꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯩꯁꯅꯥꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯈꯤ ꯑꯗꯨꯒ ꯃꯀꯣꯛꯇꯨꯗ ꯑꯃꯨꯛꯁꯨ ꯏꯜꯂꯒ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯍꯦꯛꯇ ꯑꯣꯟꯈꯠꯂꯒ ꯈꯨꯝꯂꯛꯄꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪ ꯑꯃꯅꯦ ꯁꯣꯏꯔꯕ ꯉꯥꯡꯅꯕ ꯑꯉꯥꯡꯅꯤ ꯅꯪꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯣ ꯃꯗꯨ ꯍꯦꯛ ꯍꯣꯡꯗꯣꯛꯍꯧꯗꯕꯗꯅꯦ ꯅꯪ ꯑꯃ ꯅꯄꯨꯟꯁꯤꯁꯨ ꯃꯥꯡꯂꯗꯕꯅꯤ ꯅꯪ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯗꯤ ꯑꯩꯁꯦ ꯌꯦꯡꯁꯤꯟꯗꯅ ꯀꯔꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯉꯥꯡꯍꯧꯁꯤꯒꯦ ꯍꯥꯏꯗꯅ ꯂꯩꯖꯔꯕꯅꯤ ꯑꯩꯒꯅꯦ ꯆꯪꯖꯈ꯭ꯔꯒꯦ ꯋꯥꯈꯜ ꯃꯣꯠ ꯃꯥꯟꯅꯗꯕ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩꯕꯁꯦ ꯑꯩꯗꯨ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯗꯧ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯂꯩꯁꯅꯥꯗꯨ ꯆꯪꯈꯤ ꯊꯕꯥ ꯆꯪꯈ꯭ꯔꯤꯕꯤ ꯂꯩꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯑꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯨꯝꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯔꯤꯕꯒꯦ
ꯃꯦꯂꯩ ꯇꯞꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯃꯥ, ꯑꯉꯥꯡ ꯑꯣꯏꯗꯅ ꯇꯧꯖꯔꯤꯅꯤ, ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤꯗ, ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯨꯆꯤꯡꯕꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯈꯥꯕꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯦꯂꯩ ꯃꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏ꯫ ꯈꯥꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯨꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯍꯥꯏꯔꯛꯏ, ꯐꯗꯤ ꯐꯖꯕꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯃꯦꯂꯩꯗꯣ, ꯑꯗꯣ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯁꯛꯇꯣ ꯑꯗꯨꯝ ꯌꯥꯕ, ꯑꯗ ꯃꯥꯒꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯂꯩꯅꯥ ꯑꯃ ꯍꯦꯛ ꯂꯩꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯕꯗꯨꯅ ꯑꯩꯁꯦ ꯍꯦꯛꯇ ꯃꯅꯤꯡꯗ ꯖꯔ ꯍꯟꯊꯕ꯫ ꯂꯨꯆꯤꯡꯕ ꯅꯣꯛꯇꯨꯅ, ꯀꯔꯤ ꯋꯥꯇꯥꯅꯣꯗꯨꯅ, ꯃꯅꯤꯡꯗ ꯖꯔ ꯍꯜꯂꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯨꯔꯅꯨ ꯀꯩꯅꯣꯗꯨꯗꯤ, ꯅꯪꯒꯤ ꯑꯣꯏꯌꯨ ꯇꯝꯗꯦ ꯍꯥꯏꯔꯤꯅꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨ, ꯀꯥꯟꯅꯔꯣꯏꯕꯣ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯜꯂꯤ, ꯍꯥꯏꯗꯤ ꯃꯆꯦꯁꯤꯗꯤ ꯏꯪ ꯇꯞꯄꯤ, ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯍꯩ, ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗꯨꯕꯨ ꯅꯪꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯒꯤ ꯀꯩꯗꯥꯗꯨꯅ ꯍꯥꯏꯕꯅꯤꯀꯣ꯫ ꯂꯨꯆꯤꯡꯕꯅ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯈꯥꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯅꯪꯒꯤ ꯃꯦꯂꯩꯗꯨꯕꯨ ꯊꯣꯛꯂꯛꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯣ? ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ, ꯊꯣꯛꯂꯦ, ꯃꯅꯥꯎꯅꯨꯄꯤ ꯀꯣꯛꯆꯥꯛꯄꯤꯁꯤꯁꯨ ꯌꯥꯎꯔꯤꯅꯤ꯫ ꯏꯁ, ꯏꯃꯥꯏ, ꯃꯤꯠꯌꯦꯡꯒꯁꯤꯗꯤ ꯏꯆꯥꯒꯁꯦ ꯇꯨꯝꯖꯟꯈꯤꯗꯧ ꯃꯥꯜꯂꯤ, ꯀꯤꯕ ꯑꯃ ꯌꯥꯎꯏꯕ꯫ ꯂꯨꯆꯤꯡꯕ, ꯅꯪ ꯍꯌꯦꯡ ꯃꯆꯦꯁꯤ ꯂꯧꯔꯕ ꯀꯥꯟꯗ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯇꯩꯝ ꯆꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯁ ꯌꯥꯔꯦꯕ, ꯃꯤ ꯇꯥꯈꯤꯅꯤ, ꯅꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯃꯇꯨ ꯑꯁꯤ ꯎꯔꯕꯅꯤꯅ ꯑꯩꯒꯁꯦ ꯀꯩꯁꯨ ꯂꯩꯇꯕꯩ ꯃꯑꯣꯡꯅꯤ꯫ ꯍꯥꯏꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯁꯅꯥ ꯃꯆꯦ ꯈꯛꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯀꯩꯅꯣ ꯅꯪꯕꯨ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯑꯁꯤꯕꯨ ꯈꯪꯅꯅꯤꯅ ꯈꯪꯅꯩꯁꯤꯕꯨ? ꯑꯁ ꯅꯥꯎ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯅꯅꯦ ꯍꯥꯏꯅꯤꯡꯕꯗꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯥꯏ, ꯏꯆꯦ ꯐꯖꯅ ꯐꯝꯂꯒ ꯇꯥꯔꯁꯨ ꯇꯥꯒꯦ꯫ ꯌꯥꯖꯔꯦ, ꯅꯋꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯕꯅꯤꯅ ꯁꯥꯎꯅꯤꯡ ꯂꯩꯔꯝꯒꯅꯤꯅꯦ, ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯀꯩ ꯑꯁꯣꯏꯕ ꯌꯥꯎꯒꯦ? ꯅꯥꯎ, ꯅꯪꯕꯨ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯤ꯫ ꯈꯥꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ, ꯍꯩ ꯀꯩꯅꯣ ꯀꯣꯛꯆꯥꯛꯄꯤ, ꯅꯪꯅ ꯅꯆꯦꯗꯨꯗ ꯃꯔꯨꯝꯒ ꯁꯣꯟꯗꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯣ? ꯀꯔꯤ ꯐꯠꯇꯕ ꯏꯟꯖꯜꯂꯤꯅꯣ ꯏꯆꯝ ꯆꯝꯖꯕꯤ ꯅꯆꯦꯗꯨꯗ? ꯂꯩꯁꯅꯥ ꯃꯆꯦꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯈꯥꯕꯗ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ, ꯀꯩꯅꯣ ꯃꯤ ꯑꯩꯒ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯕꯗ ꯅꯪ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤꯗ ꯌꯥꯝ ꯌꯥꯎꯖꯅꯤꯡꯂꯕꯗꯤ ꯈꯨꯗꯩ ꯁꯦꯠꯂꯤꯕꯗꯣ ꯂꯧꯊꯣꯛ, ꯑꯩꯒꯤ ꯁꯦꯠꯅꯗ꯭ꯔꯕ ꯐꯅꯦꯛ ꯃꯌꯥꯝ ꯂꯩꯍꯧꯋꯦ, ꯃꯗꯨ ꯈꯔ ꯄꯤꯕꯤꯒꯦ, ꯑꯗꯨ ꯁꯦꯠꯂꯣ꯫ ꯈꯥꯕ ꯐꯥꯛ ꯅꯣꯛꯁꯤꯟꯗꯨꯅ, ꯀꯔꯤ, ꯏꯁ ꯋꯥꯒꯗꯤ ꯍꯩꯔꯦꯅꯦ ꯉꯥꯡꯕ, ꯑꯗꯣ ꯅꯁꯛꯇꯨꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯍꯦ꯫ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯅꯪꯗꯤ ꯅꯕꯨꯛꯇꯣ ꯃꯅꯨꯡ ꯍꯛꯆꯤꯟꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯕꯒ ꯅꯆꯦ ꯃꯦꯂꯩꯒ ꯁꯨꯝ ꯅꯨꯡꯁꯤꯅꯖꯩꯁꯤꯗ ꯊꯨꯒꯥꯏꯅꯕ ꯋꯥꯒ ꯍꯥꯏꯔꯝꯃꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ꯫ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯗꯣ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯅ ꯋꯥꯈꯜ ꯃꯆꯥ ꯀꯕꯛ ꯁꯥꯒꯠꯂꯝꯃꯅꯤ, ꯑꯗꯣ ꯌꯥꯔꯣꯏꯗꯧꯔꯤ, ꯑꯗꯨꯅ ꯇꯣꯛꯊꯣꯛꯄꯅ ꯐꯔꯅꯤ, ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ, ꯅꯪ ꯌꯨꯝꯒꯥꯏꯕꯤ ꯀꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯤꯕ ꯂꯩꯁꯥꯕꯤꯅꯤ ꯅꯪ꯫ ꯂꯨꯆꯤꯡꯕ ꯈꯥꯕꯗ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ, ꯈꯥꯕ ꯌꯥꯔꯤꯕ ꯅꯪꯁꯨ? ꯃꯦꯂꯩꯁꯨ ꯃꯅꯥꯎꯗ, ꯅꯥꯎ꯫ ꯑꯅꯤꯗꯨ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯦꯂꯩ ꯑꯅꯤꯅ ꯈꯥꯝꯗꯣꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯃꯃꯥꯏꯁꯤꯡꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯅꯗꯨꯅ ꯁꯥꯎꯅ ꯂꯩꯅꯈꯤ꯫ ꯂꯨꯆꯤꯡꯕ ꯃꯦꯂꯩꯗ ꯌꯦꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯥꯎꯗꯨ ꯄꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯤ ꯉꯥꯅꯤ, ꯄꯥꯠꯇ ꯆꯠꯂꯨꯕꯅꯤ, ꯑꯗ ꯉꯁꯥই ꯐꯥꯔꯛꯄꯅꯤ, ꯏꯃꯥꯅꯁꯨ ꯅꯪꯒꯤ ꯈꯔ ꯊꯤꯜꯂꯨꯁꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯏꯕꯅꯤ꯫ ꯏꯃꯥꯅꯕꯣ? ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯋꯥꯍꯩꯁꯤꯗ ꯃꯦꯂꯩꯗꯨ ꯏꯀꯥꯏꯅ ꯂꯨꯞꯊꯈꯤ꯫ ꯈꯥꯕ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯅꯅꯦ ꯅꯪꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯌꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯪꯂꯛꯏ꯫ ꯃꯦꯂꯩ, ꯑꯗꯣ ꯑꯩ ꯀꯩ ꯈꯨꯝꯃꯨ ꯍꯥꯏꯅꯣ? ꯃꯦꯂꯩ ꯏꯀꯥꯏꯅ ꯃꯔꯩꯗꯨ ꯂꯠ ꯇꯧꯅ, ꯈꯪꯗꯦ ꯇꯥ ꯈꯥꯕ, ꯇꯥ ꯂꯨꯆꯤꯡꯕ, ꯑꯩ ꯆꯪꯂꯒꯦ, ꯅꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯁꯤꯡꯗꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯈꯤ꯫ ꯂꯨꯆꯤꯡꯕ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯈꯥꯕꯗ ꯁꯥꯎꯔꯤ, ꯀꯩꯅꯣ ꯀꯥꯔꯟ ꯑꯃꯨꯛ ꯐꯨꯔꯛꯏꯗꯨꯅ? ꯏꯀꯥꯏꯗꯅ ꯆꯪꯈ꯭ꯔꯦ, ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯕ ꯐꯪꯍꯧꯗꯦ, ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯔꯒ꯫ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯑꯗ ꯁꯨꯃꯥꯏꯅ ꯃꯥꯅ ꯏꯀꯥꯏꯈꯤꯅꯤꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯁꯨ ꯈꯪꯗꯅ꯫ ꯃꯇꯨꯡ ꯃꯅꯥꯎ ꯏꯇꯨ ꯎꯅꯕ ꯆꯠꯄꯗ ꯅꯪ ꯄꯨꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ, ꯃꯁꯛ ꯑꯁꯤꯐꯥꯎ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯪꯍꯧꯗꯦꯕꯁꯤ꯫ ꯑꯣ ꯌꯥꯔꯦ, ꯍꯌꯦꯡꯅꯦ ꯅꯌꯨꯝꯗ ꯈꯤꯜꯂꯒ ꯊꯝꯅꯕ ꯀꯥꯟꯗ ꯄꯦꯟꯅ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯒꯤ ꯀꯥꯗ ꯌꯦꯡꯅꯔꯣ, ꯀꯥꯟꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ, ꯅꯪꯅ ꯌꯥꯝ ꯄꯤꯖꯅꯤꯡꯗꯕ ꯉꯥꯗꯣ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯝꯇ ꯆꯥꯊꯣꯛꯀꯦ꯫ ꯁꯣꯝꯗꯁꯨ ꯂꯩꯁꯅ ꯆꯠꯅ ꯃꯆꯦꯗ ꯀꯟꯅ ꯍꯥꯏꯔꯤ,
Iche aidi haibirisi asigi lairasu datnaba nupase toknazau hayengnya napunsido wana leisani kaptana inaugi wado tazaramladi haidana now hoi sel paibase sangda bayadriba posakni adubu sel du kakna punsigi nungaibu khuding phangani haibadudi yadabani sel ne yadda matangsu adum lakpani ho hojikti ne thainagi matamdu natrabani natraba isagi tongzaba nungaigadaba loina yengnarabani asumna namit adumasu hauki thanildu magi marup yahenbagi sumangda leptuna yahenbo kuin leidaza manungdagi yahenbagi mama thembina taraduna ho kanano lae thoklae ibunga nangbu kanano kari haige ma yumsibu yahenbagi mani ado ibungobu ima aisi yahenbagi marupni ado ima mabu lekibro leye ima kauthorake ibungo nangi marup ama nang unani haidan la inya papansida bukta thoraula yahenba masu mamana kauribadu taraduna thoklai ure thoklakpaga magi marup thanilna leptuna leiribadu madu ubda yahenba khanghaude thanilgi manakta phatchangsin khiduna thanilbu konsinki thembi masagi mataudu uraga karino sina kai sumaina kana konake sidi natudu konongna miyonar sidoribo thadomta sor phuli haiwani hatokpirage harib yahenba kolibadu khajik thadoklaga sky di wan harawmandana wakhal gamda taudri yaribo khangi loina yahenba mamada onsingduna ima mani aina wari dum liba sargi marup thanil haibadu ha isa oida aidi nangi na taududa karino wakhal gasi tarudrabani ado nangi marupto imungda pusilunya sariba nungsasiga lamsanga lakpagi masadu wabana loiramani imasunya nangi marupna thaksanaba ing lauba karino masembirake masadu tekhatnanaba hoima asiaiduna yahenbana thanilbu katamna pusinki thanil kayawbaga yahenbagi thariba phamungduda dongni hekta masadu haidaki yahenba mataudu makhwangda metuna yenglaga lakani haidi hanu paung pirakpa yadro sumaina wana aigi yum thiraga laktau sarukpudi aina dum nangi lakadaba lambida ngairamaga loire nasadusu wabana loiramani aigi yum thirakpani thanil khumlakte yahenbagi wado mamitu usinduna tuminane yahenba wado adumak makha tarai ado itha thazadana laisibu kai lege sumkoireiro handakte thanildu phuk hawgalaktuna phamlaga maram leitradi nangisi lakpa yade haragana haujimadum sakrage as sidi hena sathirame khara halamgadra hairaga kaino sathi baidi aigedoroge yazare ai wagam taizaro ha thabakta tawraga sil tanaba hotnaringai aise pakhangni kawbadongna taw adasum thabaktu matam khra potharaga koithoknugi haidan lai nangi sida ai thani mukti leiran asomna thabakto aigi khada leibasingda phajana sinaramlaga laklibane aigisi adune aidina hana haijaban seldu kha unu haidan hojikti khanglamani de asomna numit kharani hausingkhre leisna masadu yamna nana kena thoklaklibadu uraga mama thabana hey karai do musatki haribano leisna saw as ima nang sidi aina satpada do banaraga le na thawlari mayam do tawgi di haidraga masi yengune mama ingonda mu on khatlaga mana summa saraga nganglibani hai petawa nana phawba setpai kiba kuidri aduga is ini boka sarakladana ma nangne ren phaw do ngangi sungang hawro aine thoe asi haiduna leisnadu mamana wahai amatta hairakpa nangdringai yumdagi phat thokhi thaba thokriba masada yengduna ha masibu karam thoklaga ba leisna mayumdagi thoraktuna magi mata sana zabi malemgi da lai malem sumangda phi khra puthoktuna suduna leirami madu ubada is sakhrabu nung samaraksta thaba kem phaiko malem noktuna hoi bema yada tawrini yadabam leibagini suningdanaga suba nate ado kaya watlingi loidoba singju chause moro khra sarapna aina hairani sia khangaban adudi phare kai loidori si loibaga saurasi asumna malemgi phidu suba loiraba matung makoi anidu singju saba thoklaklami lambida satlingai yahenba amadi thanil makoi aniga thengnai yahenba makoi bu ubada noidi kaidan nungsa maraksida malem
ꯇꯥ ꯌꯥꯍꯦꯟꯕ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ ꯂꯩꯁꯅꯥꯁꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯁꯤꯡꯖꯨꯗꯨ ꯆꯥꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯪ ꯀꯥꯔꯟꯒ ꯇꯥꯔꯝꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯪ ꯅꯈꯣꯡꯗ ꯑꯣꯏꯅ ꯊꯨꯗꯦꯛꯄꯤꯔꯦ ꯈꯛ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯅꯪꯒꯤ ꯋꯥꯇꯥꯗꯣ ꯀꯩ ꯃꯤ ꯑꯉꯥꯡꯁꯤꯗ ꯌꯥꯏꯍꯦꯟꯕ ꯊꯥꯅꯤꯜꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯀꯥꯎ ꯃꯥꯅꯦ ꯃꯥꯂꯦꯝ ꯍꯥꯏꯗꯣ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯥꯀꯟꯒꯤꯁꯤꯅ ꯂꯩꯁꯅꯥ ꯃꯥꯂꯦꯝ ꯂꯩꯁꯅꯥ ꯃꯥꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯅ ꯁꯍꯔꯗꯒꯤꯅꯤ ꯍꯥꯏꯕ ꯊꯥꯅꯤꯜꯗꯣ ꯃꯥꯅꯤ ꯅꯍꯥꯟ ꯂꯥꯛꯄꯅꯤ ꯈꯪꯅꯧ ꯃꯥꯂꯦꯝ ꯑꯩꯍꯥ ꯇꯥ ꯊꯥꯅꯤꯜ ꯍꯥꯏꯗꯣ ꯃꯥ ꯑꯣꯏꯔꯦ ꯇꯥ ꯊꯥꯅꯤꯜ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩꯉꯣ ꯑꯩꯈꯣꯏꯒꯤ ꯍꯪꯀꯣꯛ ꯃꯥꯟꯕꯁꯤꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯅꯠꯇ꯭ꯔꯣ ꯂꯩꯁꯅꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗꯨ ꯈꯪꯏꯟ ꯏꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯄ ꯃꯈꯩ ꯊꯥꯅꯤꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ 이칸 칸나 머리도 랏랏 하이래 아우 타닐 마다우두다 카직 노키 asumna matamdi hauki numitugi numidangi matamni sa ising toktuna hamungda sanglaklamni thanildo yahenbada yengduna asumna haire yahenba ngasagi leisna do upa ka koiba sa yahenba ngakna ha kaino nangna leisna gi maram dhangai sina ais nangi se angang du wakal masa masa khalakku malida phagi na tengi se khumwai mi sumna adu boina khang ado sim dai bi ꯍꯧꯖꯤꯛꯀꯤ ꯂꯩꯁꯅꯥ ꯍꯥꯏꯕꯤ ꯑꯉꯥꯡꯗꯨ ꯃꯗꯨ ꯁꯛꯇꯤ ꯍꯥꯏꯐꯦꯠ ꯇꯥꯈꯠꯄꯅꯤ ꯅꯪꯒꯗꯤ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯅꯪꯁꯨ ꯇꯥꯈꯠꯄꯗ ꯍꯥꯏꯅꯔꯤꯅꯤ ꯐꯅꯕꯨ ꯆꯥꯟꯅꯅꯤ ꯐꯔꯦꯅꯦ ꯆꯥꯟꯅ ꯆꯥꯟꯅꯕ ꯊꯨꯡꯅꯩ ꯍꯥꯏꯗꯨꯅꯤ ꯃꯗꯨ ꯌꯥꯍꯦꯟꯕ ꯅꯪꯅ ꯑꯃꯨꯛꯇ ꯑꯩꯒꯤꯗꯃꯛ ꯍꯥꯏꯅꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯑꯩꯅ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯅ ꯑꯃꯅꯤ ꯃꯥꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯑꯩ ꯐꯖꯅ ꯉꯥꯎꯔꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯃꯥ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯎ ꯂꯩꯔꯤꯁꯦ ꯀꯔꯤꯕꯨ ꯁꯦꯝꯖꯤꯜꯂꯛꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯩꯁꯦ ꯁꯛꯇꯥ ꯑꯁꯤꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯁꯤꯒ ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛꯇꯪ ꯅꯞꯅꯤꯡꯂꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯈꯪꯗꯦ ꯀꯥꯏ ꯏꯕꯣ ꯅꯪꯒꯤꯗꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦꯀꯣ ꯄꯥꯝꯕꯅꯤ ꯑꯄꯥꯝꯕꯒ ꯅꯨꯡꯁꯤꯕꯒꯁꯦ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯀꯥꯏꯗꯦ ꯑꯩꯒꯤ ꯍꯥꯏꯕꯨ ꯃꯥ ꯃꯁꯛ ꯐꯖꯩ ꯍꯌꯦꯡ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯅꯣꯞꯂꯣꯏ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯥ ꯑꯩꯒꯤ ꯑꯣꯏꯕꯁꯤꯅꯤ ꯋꯥ ꯐꯖꯔꯤꯅꯤ ꯋꯥꯍꯩ ꯐꯥꯎꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯍꯦꯟꯕꯅ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯅꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃꯅꯤ ꯊꯥꯅꯤꯜꯅ ꯂꯩꯁꯅꯥꯕꯨ ꯈꯟꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯁꯛꯇꯝꯗꯨꯒꯤ ꯑꯗꯨꯒ ꯂꯩꯁꯅꯥ ꯃꯥꯅ ꯑꯃꯨꯛ ꯊꯥꯅꯤꯜꯒꯤ ꯂꯟ ꯊꯨꯝ ꯑꯗꯨ ꯌꯦꯡꯂꯒꯅꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯦ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯑꯄꯥꯝꯕꯗꯨ ꯈꯛꯇꯅꯤ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯥ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯂꯩꯌꯥ ꯅꯅꯥꯎꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯥꯕꯨ ꯅꯨꯄꯥ ꯅꯍꯥꯒ ꯈꯪꯅꯔꯕ ꯖꯥꯠꯂꯣ ꯈꯪꯗꯦ ꯏꯃꯥ ꯑꯩꯅ ꯍꯪꯂꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯂꯒ ꯍꯦꯛꯇ ꯂꯩꯈꯤ ꯑꯩꯁꯨ ꯅꯥꯎꯒꯤ ꯃꯇꯧꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯃꯦꯂꯩ ꯂꯨꯆꯤꯡꯕꯗ ꯆꯦꯜꯂꯝꯃꯤ ꯊꯕꯥ ꯆꯦꯜꯂꯨꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯃꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯊꯨꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯉꯝꯕ ꯈꯔ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯕꯨ ꯂꯨꯍꯣꯡꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯁꯅꯥ ꯃꯥꯁꯨ ꯊꯥꯅꯤꯜꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥ ꯂꯨꯍꯣꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯃꯃꯝꯒꯤ ꯃꯧ ꯍꯥꯏꯗꯨ ꯑꯣꯏꯔꯔꯤ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯥꯗꯥ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯨ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯥꯅꯤꯜ ꯂꯩꯁꯅꯥ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯦꯜꯗꯨ ꯀꯔꯤꯗ ꯀꯔꯥꯏꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯪꯕꯒꯤ ꯃꯍꯨꯠ ꯁꯠ ꯍꯦꯛꯇ ꯀꯌꯥꯅꯣ ꯂꯩꯁꯅꯥ ꯃꯥꯁꯨ ꯁꯦꯜꯗꯨ ꯐꯪꯂꯒ ꯂꯣꯏꯔꯦ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯁꯤꯡꯗꯨ ꯍꯥꯏꯔꯝꯃꯤ ꯊꯥꯅꯤꯜꯗꯨ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯒ ꯂꯩꯁꯅꯥꯗ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯂꯩꯁꯅꯥ ꯁꯦꯜꯗꯨꯕꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯁꯦꯜꯁꯤ ꯂꯩꯔꯗꯤ ꯍꯣꯔꯦꯟꯗꯤ ꯏꯄꯥꯝꯗ ꯌꯧꯔꯨꯒꯦ ꯑꯗꯨꯒ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕ ꯌꯥꯔꯦꯗꯅ ꯃꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯋꯥꯠꯄ ꯂꯩꯇꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯏꯁꯥꯅ ꯁꯦꯝꯖꯕꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯊꯥꯅꯤꯜꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯍꯟꯅꯒ ꯌꯦꯡꯕ ꯅꯠꯇꯦ ꯆꯥꯛ ꯊꯣꯡꯕꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ ꯆꯥꯛꯇꯣ ꯑꯩꯒꯤꯁꯨ ꯊꯤꯗꯣꯔꯛ ꯂꯩꯁꯅꯥ ꯃꯅꯦꯝꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯕꯒ ꯅꯠꯇꯦ ꯌꯨꯝꯁꯦ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯊꯥꯅꯤꯜ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯋꯥꯂꯥꯡ ꯀꯌꯥ ꯉꯥꯡꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗꯅꯤ ꯂꯩꯅꯔꯤꯕ ꯑꯁꯨꯝꯅ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤꯗꯨꯅ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯂꯩꯁꯅꯥꯒꯤꯁꯨ ꯄꯤꯔꯛꯂꯤ ꯂꯩꯁꯅꯥ ꯐꯝꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ
matang tanjasida Thanilgi mama laimadu sanglakuna. Sakto aigisu thiraklo kaidawroni isa imau lei haidana ima nang sak sarabra kari tawri nongmuta hangkidraban. Ai ama leiri haibase makoi khangdrabanina isana dum sangjarakpa tabani. Yumsida leiribase aikoi ahum khaktan aduna atai matamda sangnadrabasu saksi phawbadi leirabadi punna saminaba yabanina khoi. Laisna wakhalda hangni kain wakhal tabi sadana ngangibani moli moli do tawraga leibi. Magi moli do base matung inaraga aidi satladi loirene. Khara tuna siki gaide. Thanil chaktu tokladuna mamado onsinduna ma nasatheng chalukiki. Wai si airamduna Thanil yumdagi thoki leima masana thokrabada mamau nupido onsilai. Ai nawa asya karamna phajinduna thamsigi khalu nakoina tawribado ima yengbada mitsi yam naiko. Nawa asna sil sabun pusilakpaduna yare khanduna leirabadi nongmadi soidana ningamdaba lakani nang sildo madu khakna yandaba matang tanjasu leibaniko. Aina masi haidana nang sauninglamba yai adubunya matam amadadi nang khanglakini nupi na ngamdaba karisu leitabani. Yum panba haibase ture laingoidagi hena kuplibani seksinjau hairibasini aigi isan isagi moong matau mama ina karigi khangloi isa sia yamna phattaba makti natabani nangna napuroiba loinaba haitabagi honglaklibani ko. Laisna manem na hairibadu khanjinba tauda magi thokpa makhumlei. Imagi wasidi nasanupa se aina manghale sinine ahingna thengna hanjilakpa yu thaksilakpa mayamse aina ohenbani sineba maboini yumsida thengna hanjilo haikibra yu thaklaga halo kaina haikibraba chang hekta sabasida chapam khangloidaban nasanupa na lamsatludraga aingonda ngami haiduna tainaribani ni imagida. Hai nangonda tainabagi wana tenya iman hairibase wakhaldo phattana khankinuko. Yari daima imanabu nongmuta aigi phamda kari nungsiba wahai wata haibikrabagi aisu loina khangmazanida kaidawruni haidana tawbagi wan. Somdana melaimani insang malibadu uraga lusingba tapna sangsilaktuna mahak suphamlaga insang dumanba yaurai. Madu ubada melai tahana kaino makhoi tada as ima sangaklabadi kaino makhankrani amta thokpikro. Ima leihodi adugini ima laisu kaide ima na hek jayibi nangna thabeng khang tawbasida loksindi natomta tawhale haidan asingmani nang thajada taw ima na nangse yam nungsikhraza as imungi thabak khara khasik tawbabu wabasu nate. Tada madi imabu aigi puroiba madi inem oina phangjabase aise kayada laibak pharibano lairaba se leitabana nakal amaromda thamkhraga asuk nungshina leibase masimuk ai nongaiba leite sel haidudi kana hotnaduna talaga phangi adubu aikoi marak leiba nungsinabasidi phangloi. Mamaugi wadu taraga saksangda sanglaklibi lusingbagi mamana chummi imaugi wado yam sumi sel haisidi talaga loina phangba ngaktani nungsinana asetpa thajanaba mari kaya sidi selna leige haiba phangdabaniko. Aibu nungsiba ngamdaba miduda phanayamna sel piduna aibu nungsiyu hairabasu aibu nungsibiba ngamlaroidabani lusingba ikhang ima lawba kayam kuirake kuidrida isana imogi nakta sangduna insang manba haukibado maduda lakpada ngairi lusingba ikai as ima nangsidi ladi kuklai khotlin harakpa yadro mi idai nawgi warido nona kayam taninge lusingbagi mamado noktuna. Nungai ne isa imogi wari luna tabasiso nungai as ima angsidi alatu yang oiraga kan yam tai seita kenai da yamna kenadrani milay amadi laisna anigi punsi amana awat apa laitraba punsi amada nungaina thamoy oiba aseng manungsiba marida yawda hingli amana awatpagi awatpa ngangtana thallaba punsi amada hingli mane mapuroiba anigi aseng maminungsi makhada laisna yamna nana keduna mangolda phamlibi manembu hana yenglamda thoki yumdagi yenghawi leima masu mamaugi mataudo tumin phamduna solhawi masindasu nupi mana asumna tawdun leiragabu yumsi karamaina pangadoribagi mawasna pusilaklibasi tasin khumjindana seksinna pananaba mahakna hotnagadabasina
ꯀꯣꯏꯊꯣꯛꯇꯅ ꯂꯥꯡꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯕꯅꯤꯅ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦ. ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯏꯆꯥ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯝꯕ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩ ꯃꯇꯣꯟ ꯊꯣꯛꯂꯦ. ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯤ. ꯄꯣꯠꯂꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯌꯦꯡꯂꯤ. ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯁꯦꯜ ꯄꯥꯏꯔꯦ ꯃꯇꯤꯛ ꯉꯁꯤ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯁꯦꯠꯄꯤꯕ ꯅꯠꯇꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯃꯇꯥ ꯃꯥꯂꯦꯝꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯃꯥꯂꯦꯝ ꯂꯩꯁꯅꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯖꯔꯛꯏ. ꯂꯩꯁꯅꯥ! ꯂꯩꯁꯅꯥ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝ ꯎꯕꯗ. ꯑꯌꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯑꯩꯁꯨꯅꯤ. ꯑꯗꯣ ꯃꯤꯗꯤ ꯁꯍꯔꯗ ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯄꯥꯝꯗꯒ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯁꯨ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ. ꯄꯥꯎ ꯍꯥꯏꯒꯗꯕꯁꯨ ꯀꯔꯥꯏꯗꯅꯣ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯏꯃꯥꯗ ꯍꯥꯏꯔꯕꯁꯨ ꯏꯃꯥꯅꯗꯤ ꯀꯔꯝꯅ ꯃꯇꯣꯝꯇ ꯁꯍꯔꯁꯤꯗ ꯂꯥꯛꯀꯅꯤ? ꯍꯣꯏꯅꯦ, ꯑꯩꯁꯦ ꯏꯄꯥꯝꯗ ꯆꯠꯈꯤꯗꯕ ꯀꯨꯏꯔꯦ. ꯑꯗꯣ ꯃꯥꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯗꯣ? ꯑꯧ ꯃꯥꯅꯦ. ꯍꯣꯏ ꯗꯥꯗꯥ, ꯃꯥꯅꯦ. ꯑꯩꯅ ꯑꯩꯒꯤ ꯏꯇꯥ ꯑꯃ ꯁꯍꯔꯗ ꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯕꯗꯣ. ꯂꯩꯁꯅꯥ ꯃꯍꯥꯛꯅꯤ. ꯑꯣ, ꯉꯁꯤꯗꯤ ꯃꯇꯥꯡ ꯍꯦꯛ ꯆꯥꯗꯅ ꯁꯣꯝꯒꯁꯨ ꯁꯛꯈꯪꯅꯔꯤ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯔꯥꯝꯗ ꯆꯥꯃꯤꯟꯅꯁꯤ. ꯑꯩꯒꯤ ꯃꯥꯂꯦꯝꯅꯁꯨ ꯁꯣꯝꯒꯤ ꯋꯥꯔꯤꯇꯅꯤ ꯑꯩꯉꯣꯟꯗ ꯂꯤꯔꯤꯕꯁꯤ. ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯇꯥ ꯊꯥꯅꯤꯜꯗꯤ ꯌꯥꯎꯗ꯭ꯔꯣ? ꯌꯥꯎꯔꯛꯇꯤꯌꯦ, ꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ. ꯍꯩꯃ, ꯀꯩꯅꯣ ꯑꯩꯁꯤꯕꯣ? ꯇꯥ ꯊꯥꯅꯤꯜꯅꯕꯨ ꯇꯁꯦꯡꯅ ꯌꯥꯕ꯭ꯔꯣ ꯅꯇꯣꯝꯇ ꯆꯠꯊꯣꯛꯀꯦꯒ ꯍꯥꯏꯕꯁꯦ? ꯏꯁ, ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ. ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯣꯡꯃꯇ ꯌꯥꯕ ꯅꯠꯇꯦ. ꯏꯇꯣꯝꯇ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄꯒꯁꯦ ꯑꯩꯁꯦ ꯃꯤꯅ ꯎꯈꯤꯅꯤ ꯄꯥꯝꯃꯨꯏꯌꯦ. ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯅ ꯑꯩꯒꯤ ꯐꯤ ꯈꯔ ꯌꯦꯡꯂꯨꯒꯦ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯨꯕꯗ ꯃꯥꯒꯤ ꯊꯕꯛꯀꯗꯣ ꯆꯠꯇꯕꯤ ꯇꯣꯛꯊꯣꯛꯇꯒ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ. ꯃꯁꯤꯅ ꯍꯣꯔꯦꯟꯅꯦ ꯑꯃꯨꯛ ꯑꯩꯅ ꯈꯟꯕ ꯐꯤꯁꯤꯡꯗꯣ ꯃꯥꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯛꯂꯒ ꯐꯖꯩꯒ ꯐꯖꯗꯦꯒ ꯇꯧꯗꯣꯏꯕ. ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛꯁꯨ ꯐꯕ, ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯗꯣ ꯅꯨꯡꯉꯥꯏꯗꯅ. ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ. ꯌꯥꯝꯅ ꯋꯥꯅ ꯂꯧꯁꯤꯟꯅꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯏꯗ. ꯃꯥꯂꯦꯝ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯈꯪꯖꯗꯕꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ. ꯑꯩꯗꯤ ꯑꯩꯈꯛ ꯍꯥꯏꯕꯨ ꯅꯪꯁꯨ ꯑꯣꯏꯔꯦ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯁ ꯍꯥꯏꯕꯗ ꯀꯥꯟꯅꯗꯦ ꯍꯥꯏꯁꯤꯅꯤ. ꯑꯩꯅ ꯂꯩꯕ ꯃꯐꯝꯗꯨꯗꯅꯤ ꯃꯥꯅ ꯂꯩꯗꯣꯏꯁꯦ. ꯆꯥꯛ ꯊꯣꯡꯂꯦ ꯏꯅꯥꯛꯇ ꯐꯝꯂꯒ ꯏꯟꯁꯥꯡ ꯃꯟꯕꯤꯔꯤꯅꯤ ꯍꯥꯏꯗꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯅꯤꯗꯣ. ꯑꯗꯒꯤ ꯐꯤ ꯁꯨꯔꯦ ꯏꯅꯥꯛꯇ ꯐꯝꯂꯒ ꯂꯩꯅꯤ. ꯈꯪꯗꯦꯗ, ꯏꯇꯨꯡꯗ ꯑꯗꯨꯝ ꯂꯩꯅꯤ. ꯑꯩꯁꯦ ꯃꯥꯡꯈꯤꯗꯧꯁꯤꯉꯥꯏꯌꯦ ꯀꯣꯏꯏꯟ ꯏꯟꯅꯗꯅ ꯑꯗꯨꯝ ꯂꯩꯌꯦꯕ. ꯁꯥꯎꯅꯤꯡꯕꯒ ꯌꯥꯎꯕ ꯖꯥꯠꯅꯤ ꯃꯔꯛꯇꯗꯤ. ꯑꯗꯣ ꯑꯃꯨꯛꯁꯨ ꯈꯟꯖꯤꯜꯂꯨꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ. ꯑꯩꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯖꯩ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯦ. ꯀꯅꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯐꯪꯗꯕꯗꯤ ꯍꯥꯏꯅ ꯋꯥꯅ ꯈꯥꯡꯕ ꯌꯥꯎꯔꯤꯕꯅꯤꯗꯣ. ꯂꯩꯕ ꯂꯩꯇꯕꯅ ꯑꯃꯅꯤ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯏꯕꯦꯝꯃ. ꯂꯩꯁꯅꯥ ꯃꯥꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯂꯤ. ꯇꯞꯅ, ꯌꯥꯝꯅ ꯋꯥꯅ. ꯌꯥꯝ ꯆꯨꯝꯃꯤ. ꯑꯗꯣ ꯑꯩꯁꯨ ꯄꯣꯠ ꯂꯩꯒꯗꯕ ꯈꯔ ꯋꯥꯠꯂꯤ. ꯑꯗꯨꯅ ꯍꯣꯏ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯝꯗ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ. ꯑꯍꯣꯏ. ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯅꯥ ꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯤ. ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯅꯥ ꯈꯪꯐꯥꯎ ꯐꯥꯎꯕꯒꯨꯝ ꯇꯧꯏ. ꯎꯔꯤꯕꯗꯨ ꯃꯥꯂꯦꯝ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯈꯤꯕꯗꯨꯅꯤ. ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯂꯕꯁꯨ ꯑꯁꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛꯇ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗꯒꯤ ꯐꯪꯗ꯭ꯔꯤ. ꯂꯩꯁꯅꯥ ꯅꯨꯃꯤꯠꯇꯨꯃ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤꯁꯨ ꯂꯩꯔꯛꯇ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯃꯅꯦꯝ ꯂꯩꯃ ꯍꯧꯖꯤꯛꯁꯨ ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯁꯅꯥ ꯃꯅꯦꯝꯗ ꯇꯞꯅ, ꯏꯃꯥ, ꯁꯤꯗ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯔꯣ? ꯂꯩꯃ ꯏꯪꯉꯪꯉꯛꯏ. ꯅꯣꯡꯃꯇ ꯃꯃꯧꯅ ꯍꯟꯖꯤꯜꯂꯛꯄꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤꯗ꯭ꯔꯤ. ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯕ ꯅꯠꯇꯦ. ꯃꯍꯥꯛꯅ ꯐꯝꯂꯤꯕꯗꯨꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯁꯦꯡꯕꯗꯤ ꯃꯁꯥ ꯃꯃꯧꯕꯨ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯐꯅ ꯃꯈꯣꯏꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕꯁꯨ ꯂꯩꯃ ꯃꯃꯧꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯏꯃꯨꯡꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕꯅꯤ. ꯑꯗꯨ ꯏꯃꯥ, ꯅꯃꯧ ꯍꯩꯅꯧ ꯈꯥꯏꯔꯛꯀꯦ. ꯉꯁꯥꯏ ꯍꯩꯅꯧ ꯈꯔ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯆꯥꯁꯤ. ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯏꯃꯥ? ꯂꯩꯃ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯏ ꯋꯥꯈꯜꯗ. ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤꯒ ꯊꯣꯛꯂꯛꯈꯤꯕ ꯖꯥꯠꯂꯅꯦ ꯅꯨꯃꯤꯠꯁꯦ. ꯑꯩꯕꯨ ꯃꯪꯂꯥ? ꯂꯩꯁꯅꯥ ꯃꯅꯦꯝꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ, ꯏꯃꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯣ?
ꯆꯥꯒꯦ, ꯆꯥꯁꯤ ꯄꯨꯊꯣꯔꯛꯎ, ꯏꯃꯥꯁꯤꯗ ꯐꯝꯂꯝꯒꯦ꯫ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃ ꯆꯪꯈ꯭ꯔꯤꯕꯤ ꯃꯃꯧꯗ꯫ ꯍꯩ, ꯅꯐꯤꯗꯨꯗꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯈꯣ ꯑꯗꯨꯒ ꯆꯥꯁꯤꯀꯣ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯑꯩꯒꯤ ꯃꯧꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯅꯦꯝꯒꯗꯤ ꯈꯔ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯛꯂꯦ꯫ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯩ ꯃꯃꯥꯗꯤ ꯃꯃꯧꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯎꯔꯒ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯀꯔꯝꯅꯁꯨ ꯄꯦꯜꯂꯣꯏ, ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏꯅ ꯄꯥꯝꯕꯁꯨ ꯃꯗꯨꯃꯛꯅꯤ꯫ ꯂꯩꯔꯤꯕ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯒꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯩꯁꯅꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ, ꯉꯁꯤꯗꯤ ꯅꯃꯧ ꯏꯆꯦꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ꯫ ꯏꯆꯦꯗꯣ ꯎꯅꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯆꯠꯂꯨ ꯆꯠ, ꯀꯩꯅꯣ ꯈꯔꯁꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯤꯀꯣ꯫ ꯅꯁꯥ ꯉꯥꯛꯇ ꯆꯠꯀꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯅꯦꯝꯗ ꯍꯥꯏꯔꯝꯗꯨꯅ ꯃꯆꯦ ꯃꯦꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯦꯂꯩ ꯃꯅꯥꯎ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯃꯅꯥꯎꯕꯨ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯨꯆꯤꯡ ꯃꯃꯥꯁꯨ ꯂꯩꯔꯝꯃꯤ, ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ ꯂꯩꯁꯅꯥ, ꯀꯨꯏꯔꯦꯗ ꯎꯈꯤꯗꯕ꯫ ꯑꯍꯣꯏ ꯏꯇꯩ꯫ ꯃꯦꯂꯩ, ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯉꯥ ꯑꯝꯇ ꯌꯦꯡꯂꯨꯒꯦ, ꯅꯪꯅꯦ ꯃꯔꯣꯏ ꯃꯄꯥꯡꯗꯨ ꯁꯦꯝꯂꯝꯃꯨ꯫ ꯂꯩꯁꯅꯥ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈꯤꯗꯧꯅꯤꯀꯣ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯆꯥꯗꯅ ꯍꯟꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯕ ꯀꯩꯊꯦꯜ ꯇꯝꯅ ꯉꯥ ꯂꯩꯕ ꯆꯠꯈꯤ꯫ ꯂꯩꯁꯅꯥ, ꯃꯦꯂꯩ ꯑꯃꯗꯤ ꯃꯦꯂꯩꯒꯤ ꯃꯅꯦꯝ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯃꯌꯨꯝ ꯌꯧꯔꯒꯅ ꯍꯦꯟꯅ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ꯫ ꯃꯆꯦ ꯑꯃꯗꯤ ꯃꯇꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯕ ꯃꯇꯧꯗꯨ ꯎꯔꯒ ꯂꯨꯆꯤꯡꯕꯅ ꯃꯆꯦꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ ꯃꯦꯂꯩ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯏꯆꯦꯒ ꯏꯇꯩꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯅꯩꯅꯣ, ꯑꯗꯨꯒ ꯑꯩꯅ ꯀꯗꯥꯏ? ꯑꯩꯒꯤꯁꯨ ꯏꯆꯦꯒꯨꯝꯅ ꯏꯄꯨꯔꯣꯏꯕ ꯂꯩ, ꯏꯅꯦꯝ ꯂꯩ꯫ ꯑꯗꯨꯕꯨ ꯏꯆꯦ ꯅꯪꯅ ꯐꯪꯂꯤꯕ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯑꯩ ꯉꯁꯤꯁꯨ ꯐꯪꯗ꯭ꯔꯤ꯫ ꯑꯩꯅ ꯐꯪꯕ ꯍꯥꯏꯔꯒꯗꯤ ꯁꯦꯜ ꯈꯛꯇꯅꯤ꯫ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯌꯦ ꯈꯟꯅ ꯂꯩꯔꯨꯔꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯃꯦꯂꯩꯒꯤ ꯃꯇꯧꯗꯨ ꯈꯪꯗꯕꯅ ꯍꯪꯂꯛꯏ꯫ ꯅꯥꯎ, ꯊꯥꯅꯤꯜꯗꯨꯕꯨ ꯊꯕꯛ ꯀꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯅꯇꯣꯝꯇ ꯂꯥꯛꯏꯁꯤꯕꯣ? ꯃꯥꯅ ꯅꯪꯕꯨꯗꯤ ꯂꯨꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯅꯅꯦꯝꯗꯨꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅꯩ꯫ ꯑꯗꯨ ꯏꯅꯥꯎꯕꯨ ꯐꯖꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯂꯨ ꯑꯅꯤꯃꯛ ꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯌꯥꯝꯅ ꯋꯥꯅ ꯐꯥꯖꯤꯟꯖ ꯍꯥꯏꯔꯛꯏ ꯇꯞꯅ꯫ ꯇꯧꯏ, ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ, ꯑꯋꯥꯠꯄ ꯑꯝꯇ ꯊꯝꯗꯦ ꯑꯩꯒꯤ꯫ ꯏꯅꯦꯝꯅꯁꯨ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ꯫ ꯏꯆꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ꯫ ꯋꯥꯠꯇ ꯄꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯗ ꯅꯅꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯁꯅꯥ ꯃꯥꯁꯨ ꯃꯆꯦꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯦ꯫ ꯂꯩꯁꯅꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ꯫ ꯏꯃꯥ! ꯂꯩꯃ ꯃꯃꯧꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯪꯂꯛꯏ ꯄꯥꯈꯠꯅ꯫ ꯏꯃꯧ ꯀꯩꯗꯧꯔꯦ? ꯀꯅꯥꯅ ꯏꯃꯧꯗ ꯀꯔꯤ ꯍꯥꯏꯔꯛꯏ? ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯀꯞꯂꯤꯕ? ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯃꯥ ꯇꯧꯒꯦ꯫ ꯂꯩꯁꯅꯥ ꯊꯤꯡꯕ ꯉꯝꯗ ꯃꯅꯦꯝꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯛꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯃꯥ, ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯏꯃꯥꯅ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯧꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯅ ꯂꯝꯁꯤꯡꯗꯨꯅ ꯃꯇꯝ ꯄꯨꯝꯕꯁꯦ ꯑꯩ ꯂꯩꯔꯨꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯃꯧꯁꯨ ꯈꯪꯂꯦ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯅꯃꯧꯅ ꯈꯟꯈꯤ ꯁꯦꯜꯕꯨ ꯂꯩꯔꯕꯗꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯦꯜꯗꯒꯤ ꯍꯦꯟꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯦ꯫ ꯏꯃꯥ, ꯑꯩꯕꯨ ꯅꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯂꯩꯃ ꯃꯃꯧꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯇꯞꯅ ꯊꯦꯝꯂꯛꯏ꯫ ꯍꯩ, ꯑꯄꯪꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤꯕꯅꯣ? ꯏꯃꯥꯅ ꯅꯪꯕꯨ ꯏꯃꯧꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯅꯣꯡꯃꯇ ꯂꯩꯇꯦꯅꯦ꯫ ꯅꯪꯁꯤ ꯏꯃꯥꯅ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯥꯒꯤꯗꯤ ꯅꯪ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯈꯛꯇ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯅꯈꯣꯏ ꯑꯅꯤꯁꯦ ꯏꯃꯥꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯏꯃꯥ! ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯅꯥ ꯀꯅꯥꯁꯨ ꯍꯧꯗ꯭ꯔꯤꯉꯩ ꯍꯧꯒꯠꯇꯨꯅ ꯉꯁꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯩꯁꯅꯥ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯑꯌꯨꯛꯁꯤꯗꯒꯤ ꯆꯠꯄ ꯍꯧꯔꯝꯃꯅꯤ꯫ ꯊꯥꯅꯤꯜ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯧꯔꯨꯗꯅ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝ ꯂꯩ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯃꯁꯛꯄꯨ ꯐꯖꯔꯕꯗꯤ ꯌꯥꯔꯤꯁꯤꯅꯤ꯫ ꯑꯗꯨ ꯀꯣꯟꯅꯕꯨꯗꯤ ꯇꯞꯅ ꯇꯞꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯂꯩꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒꯗꯤ
ꯁꯛꯅ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯈꯪꯂꯕꯁꯨ ꯑꯩꯒꯤ ꯑꯆꯧꯕ ꯏꯔꯥꯜ ꯑꯃ ꯂꯩꯔꯨꯕꯅ ꯉꯁꯤ ꯐꯥꯎꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯅꯗ ꯍꯥꯏꯕꯗꯤ ꯌꯥꯔꯒ ꯑꯩꯁꯤ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯁꯅꯥ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯊꯥꯅꯤꯜ ꯂꯩꯁꯅꯥꯕꯨ ꯎꯕꯗ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ꯫ ꯎꯔꯤꯕꯗꯨ ꯑꯇꯩ ꯅꯠꯇꯦ, ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯗꯨꯛ ꯀꯠꯂꯨꯕꯒꯤ ꯆꯪꯂꯛꯄ ꯐꯤꯕꯝꯅꯤ꯫ ꯊꯥꯅꯤꯜ ꯃꯌꯥꯗꯨ ꯀꯥꯔꯒ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ "ꯀꯩꯅꯣ, ꯀꯩ ꯃꯤꯠꯌꯦꯡꯅꯣ?" ꯊꯥꯅꯤꯜ ꯃꯔꯩꯗꯨ ꯂꯠ-ꯂꯠ ꯇꯧꯅ "ꯀꯩꯁꯨ ꯅꯠꯇꯦ." "ꯃꯈꯣꯏ ꯇꯥꯗꯕꯨ ꯊꯕꯛ ꯆꯠꯄꯤꯒꯗꯧꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ." ꯊꯥꯅꯤꯜ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧ ꯑꯃ ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯎꯔꯕꯁꯤꯗꯗꯤ ꯂꯩꯁꯅꯥ ꯃꯈꯥ ꯇꯥꯅ "ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯧꯒꯦ ꯇꯥꯗꯒꯤꯗꯤ?" "ꯏꯃꯥꯒꯤꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯣ ꯍꯥꯏꯔꯛꯏ." "ꯑꯗꯨ ꯇꯥꯗ ꯅꯪꯗꯤ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ?" ꯊꯥꯅꯤꯜ ꯍꯪꯂꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯐꯃꯨꯡꯗꯒꯤ ꯁꯠ ꯀꯨꯝꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗꯨ ꯇꯥꯞ-ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ "ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯩ ꯆꯥꯔꯨꯒꯦ? ꯂꯥꯏ ꯇꯤꯟꯒ ꯎꯅꯕ꯭ꯔꯣ?" "ꯇꯥꯗ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ." "ꯇꯥꯗ, ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯇꯥꯗꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯂꯨꯔꯤꯕꯅꯣ? ꯁꯦꯜꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡ ꯄꯤ ꯈꯜꯂꯨꯕ ꯑꯩꯁꯦ ꯄꯪꯉꯤꯀꯣ꯫ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯪꯖꯔꯛꯏ, ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯦꯡꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯑꯩꯕꯨ ꯐꯪꯍꯟꯕꯤꯌꯨ ꯉꯁꯤꯗꯒꯤ." "ꯂꯩꯁꯅꯥ, ꯅꯪ ꯈꯛꯀꯤ ꯅꯔꯥꯜꯁꯨ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯨ ꯈꯛꯇꯅ ꯌꯥꯔꯦ ꯈꯜꯂꯨꯏ꯫ ꯏꯀꯨꯠꯇ ꯁꯦꯜ ꯂꯩ, ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯨ ꯄꯥꯝꯗꯨꯅ ꯁꯦꯜꯒ ꯃꯍꯨꯠ ꯁꯤꯟꯅꯈꯤ꯫ ꯂꯩꯁꯅꯥ, ꯅꯪꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯋꯥꯔꯤ ꯇꯥꯔꯝꯂꯤꯕꯤ ꯂꯩꯃ ꯍꯔꯥꯎꯅ ꯂꯥꯎꯔꯛꯏ꯫ "ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ. ꯃꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ. ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯏꯃꯧꯁꯨ ꯋꯥꯈꯜ ꯇꯥꯔꯦ. ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ, ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯁꯨ. ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯁꯤꯁꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯥꯅꯤꯜ ꯑꯅꯤꯁꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤ꯫